Kurumjari ISTV News Ming Tabi Purung Putaramok Siring Asimaru Pausing Handak Chaidagi Horaga Amuko Amadi UCM Punsindra Juntara Nepal Gining Sing Torom Pangtolagani Nongpo Kaitel Marbidiga from Kangar Manki Mionis in the Fangle Amasung Sarkar gi Lake Polom Kaya ZADG go down the Ledamdre Housing Mapur Pau Handak Saidiga Horaga Amuko Amadi UCM Punsindra Juntara Nepal Gining Sing Torom Pangtolagani Wafuma Singasiko Katel Leba Amuko Office of Pangto Pamusunuba Mifamada UCM Amada Amukogi Marueba Tau Pureba Musing Fondo Kivani Pamusing Unabadu Amukogi President Kati Rahman UCM President Y Nabachandra Amukogi Secretary General NC Modhuchandra UCM Secretary General Joy Chandra Kontogzam Susaruyaki Kati Rahman Fondo Kibda Manipuri Praza Section Kaya Amadi Victim Family Musina Matam Kayagi Mamadi Thoramasi Amato in a Punsin the Pangtok number Taxin Duna Laki Bamadi Tuan Bakangai Kanasu Amato in a Punsin the Thoramasi Pangtok number Pongdonar Pofun Singadu Muna Kanan and Matunda Fireb Silor Pani Manamakata Arduna Pangtok the Riba Thoramasi the Great June Uprising Unity Day Heinaming to Anduna Pangtokani Thoramasi Kagrupa the Puna Pangtok Minagani Thoramasi Pangtok Nabidamak Observation Committee Amasu Semle Committee Chairman Oina Kati Raman Vice Chairman Oina Waina Bachandra Convener Oina Joy Chandra Konthausam Amadeko Convener NC Modhuchandra Oigani Makatana Thoramasi Pangtok Nabudama Manipur Miam the Gisel Pangalama the Polam Sing Mateng Pambin of so apel Toki Miam the Apilatu Ikuila Miam the Apilatu Jatan Madu Ikoi Taramna Iko Sabagana Ikoi Nasidi Kekupata UCM Amasu Amapo Una Semba Observation Committee Amana Thoramasi Lakiba Juntrani Policy Pangtok Saragani United Committee Manipuri President Y Nabachandra listening Amagi Bharat Sarkar Masunga Sen I am Anigi Marakta Santi Wari Sanamatamda without territorial limit high of Madu Yaurpadigi Manipur Miam Nahorki Bakongzanga Like Hidaba Atawata Wisinga the winning Sindunga Sifawa Amukoma the UCM the Tuan Mingda Taramatorak Suban Thoram Sing Pangto Cre Adu Handak Chahidagi Animal Punsiduna Taranito Subo Wina Toromasi Pangtopa Hawulina Leptana Adumak Lup Anina Pulaga Toromasi Jay Kudingi Pangto Lagani Toromasi Mapungi was Satam di Yakarol Sakba Dharmagamari Lemba Torom Sing Pangtopa Amadi Akang Ahikan Wangang Banogani Masida Manipuda Kundamina River for Kudimuna Saru Yabina Basu Afil Toki Gumianasu Pamba Kuno having Pamdu Lapa Abu Masida Winasu Bithom Anila Amina Rikunda UCM Amasung Amuko Anina Yanana Lomno Rapa Warren Pimatumina Agoi Anna UCM the Great June Uprising Day Hadana Council of Toron Amuko Unity Day and the Council of Toron Anise Unsil Lakanda the Great June Uprising Koma Unity Day Hadana Hariba Toromasi America Ryan Third Suba Toromasi and the Kudu Pangtu Yana Sarkiba April Tang Kumapalda Nongpo Katel Marbidim from Kangar Mankiba Saitin Lan Kipgain Amadi Tongsat Hawking a sea Nongpo Katel Marbidi Nongsupta kilometer Maridom Chalagaleba Itam Morang Pure Lamidagisu kilometer Om Chalaleba Naren Pok Sindol the Sidun Leremle Fumadugi Kunjas and Asibaksang Adu Tenger Padigi Yarepo Police na Asibaksang Singadu Lokre Asibaksang Singadu Masapum Tabana Matokram na Halibano Himas Kamangamdre Ningsing Bayabadi Saitilal Kipgel Apokpa Haukolal Kipgen Bongpal Kuledigi Miosi Nongpo Katel Manbi Katel the Pharmacy from Bamioni Tongsat Haukip Hire Mios and Usubani Jurachan Burgi Masen Zangdi Housing na Bongpal Kolem de Lebeni Makuanina April Kumapal da Katel Manbi IB Marakta Makui Mankraba Iroti was checked with the Halaktamani Heidi Amarom the Makuani Pungni Funipal Manum the Tador of this the hills from Pomsingda Akan Bakongzang Singin Haina Lukayana from the Pole Krabani Amarom da ngasi sina pangkiba miyo ni si hatpagi thogdok chena ba miyo sing pungni funipali manungda Father Badi Sadar Hills district ta matam kakta bajana strike ta organi haina KSO Sadar Hills ki present thangmilen ki gena lauthokre ngasi numidang kuki inda pangthok ba pawgi fum da mana wa fum si lauthok bini asiba miyo ni makhong makut punsilga halamba sina makoi ot na matung da hatpa oigani hiramasida government athu matam da tabok pai ka kadam ni haina thangmilen na makatana phongduki Ching tam apun ba du has given a memorandum to our Chief Minister for safe release of these two missing. And FIR case was done on date 3/12 5 p.m. to Jericho Police Station, the FIR Lutoba.
aduga police na su case aduda they have not taking initiative part regarding this issue, and we are KSO and civil bodies of Sadr Hills are asking government to find out who are the culprits within 48 hours, and also till government find out who are the culprits. We are not going to claim the dead bodies, as well we are going to call general strike within Sadr Hills. Assembly gi Committee on Estimate na General Administration Department gi godown ngasi yengsin kre lupa lakh kaya gi lai kaya ba problem ayam leramdre hiram sri report ama. Nasi Manipur Legislative Assembly ki Committee on Estimate ki Chairman Dr. N.G. Bijoy na luching batim mamana JD ki pot thampam sing inspection chatabada department asina lai ki haiba lupa lakh kaya gi problem sing lairam daba thengna ki bani. Chairman Dr. N.G. Bijoy ki khongsat aduda committee ki member MLA R.K. Imo, MLA T.S. Bisorjit, MLA K. Siam Yauna, department asigi commissioner amadi atay official kya su sarugya ki. Chairman ki team asina fast MR manung dalaiba JD ki khudak ki oiba pot thampam sing sangduna yengsin ki. Fast MR banquet hall ki maning thangba sarukta carpet yauna atay polom khara ka manung da lairam bathengna ki. Lairam liba carpet sing adu ahanba amukta season nadriba oiram ki. Chairman na GDA ki mari lainaba official sing da hangbada post sing adu lusing ani sumna taramathoy da laiba poni haina stock panariba miyoi amana paukhum piraki. Chairman makata na 100% lakpada season nakiba polom sing yauna atai polom sing kadai da thamkhrabage haina hangbada paukhum ningthi na piba ngamkhide. Mafam aduda lairam liba Karnat Singh official sing na GAD ki ne haizarabasu Karnat Singh aduda MR haina tharamba thengnaki. Pot laiba amadi wai kiba loinana pot thilakpagi record ningthina tawramdabada chairman na asawba phongdokpaga loinana department gi mari lainaba singda thabak ningthina taunanaba wafam sing thamki. Nang issue re sar yegi putro. Where is your issue? Dena usina ragam natro. Mani da. Dena du issue letro. Dena mani joi kangi deda. Kangi de issue ke nang issue how come you nang jin jam jam na. There is no reason why you should not be. Ada si kangi si posi numike ani sure porokba. Amma ani ahum. And for Manga Ahum, Mari. Si phrase na tuneba, Mikan is Sure, I don't dive you. Nothing come to easy and hand. Like a sinner, but the Wutari, the sinner look at I know about. I like 15 sinner. Can see Ganagi Sure is going to come to know me. Sumana jam jawbol ba lag later government gi kenogi stock raise sigi keno material manage the stock entry legida bani stock keno exit thamgada bani madugi issue tare suta again receipt pot phangi na muklog du ne ba dida Khongsat aduna all secretariat satuna GAD gi lairiba pot ki record sing se tauki madugi tungda hanagi assembly complex da lairiba chairman ki office ta paumi singa unaki Paumi Singh Unabadu committee ke members sing JD ke commissioner amadi atay official sing susarugya ki chairman na phongdo ki badal sing ani sumna taramat hoida computer set yauna tongan ba polam kuntra mari lai ki haibagi record phangle polam sing asi ngasi thijin ba matamda sumna tangi carpet khara natana atay polam sing amata tiba phangdre handak president lakpada season nakiba yamlaba carpet sing adu JD department na lairaga season nakiba ni hairaba su madugi polam sing amata tiba khangdre Miyoi karana pirakpa report ki matungina handak president lakpada season nakiba yamlaba carpet adu mafam amadagi wairaga season nakiba ni hari adu moinamak madugi chapchabadi khangdri haiki magna makhata na phongdo kibada JD department asida supply tonabagi tender asi lisingani supna ani dagi ngasi phawa pangthoktana lagli masina maram oiduna matam adugi mamangdagi hauna JAD da supply toduna lakhiba MS Allied Agency amadi MS Manipur Trade Center na ngasi phawa polum sing supply toduna lagli Hairiba agency ani asigi mapu asi Pauna Bazar da laiba Bhatia alias Sukadev hairiba miyoi asini haiki JAD gi oina chapchaba pot thambam amata leiramdaba asi angakpani phongdoki makata na department gi mari leinaba singna sarkar gi lanni khanduna thabak ningthina tawduna yamlaba senfam sing arembada manghandanaba honaminasi ngasi phangliba report asi committee na house ta thagalaba matungda niyom gi matungina chapchaba thabak lokhatkani haiki aikoina leiriba genosida public ki funny scenery adu area koi judiciously if possible transparently and cost effectively sin nanaba haidana tawribanina aikoina public ki leadership oirubanina
हाइरिबा पोसी तौब्रा तौदबरा हाइबदु चेक तौमिनबनी चेक तौरिबसिना गाइडलाइन अमा होइना तुंगी प्रोग्रेस ता हेन करेक्टिव पाथ ता लाकनी हाइबदुगी आसादा तौजबनी ngasi phangiba akoina notice tawjaba kharadi akoi leiriba 2011 da leiba port maduga commensurate with the in terms of its being used sinarabra sinadabra haibra jingbugi port fresh when thanamba asira jingba koi khara phangbudo madusu tungda corrective oinanaba thamjabani cameraman boboga loinana paudam jariba Sunil Kumar ISTV News Imphal Regional Tasar Research Center ki approach road amadi boundary wall khabagi lupa crore anirongi tender thadabada Manipur Pradesh Committee ki maruiba thaupuba Jotin Waikhom na score ka loinana tender thadakibu yaning da phongdok tu nanga se airport ta contractor singna wakan famja thakre CPWD gi khutang da tender sikaubuni department se Manipur oina MCD one the lamda masiki contractor singna tender thadagadabini haiba niyomam notice zone da lainei hairi Jotin Waikhom na Karkati da leiba class 3 ki contractor oiba CS Thakur gi mingda tender adu namduna thadaki often tender sida contractor amana hekta thabe yai adubu North Eastern State ki manung da leiba contractor association singi yanabagi matungina magi state sing da leiba contractor singna MCD1 da thadanabagi ayaba lei hairi Manipur Contractors Central Public Works Department Association Mute Amana MDC Wana si Karkati da Pukram Matungda MCD Wana si Association gi mio sing amadi MP yauna kan honabadi gi EE leiduna thabak toribani mayam gi chanabi thugaiba si yaning da ba phongdok tuna Manipur gi Chief Minister amadi Governor da matik sawa action lokhanna ba memorandum amom pisin kraiba afum thamlakhi leiriba akoi gi leiriba semi association da akoi membership oi bibatai from the illustrate to bibatai from october mapan gi atopa state sing da akoi chalu mutam da akoi kanam ta accept to birakte kanam ta allow to de tender am ta allow to yaro from the moina akoi amu thadabidi ba aduna mapan gi pham puraga am se Manipur da akoi gi state sida moina ko si ai ngasi puila ngai jaraba support to mini pa do budi man ka kanthok piranga si ai khakchanga ga aina thok aina ngami hana thok phangi haibagi wakalon dudi lehan biganu haina koi kantim tok jab Lamdam asigi itihas ka sagona dun laklaba lai harau gi thorom sing pangtokpada masig mari lene da bathabak thorom sing sathabiganu lai harau da tokpham thokpa harau baga mari lene basing adu khaktamak tawbiu haina ukalna phongdokle tha asigi tarukta kukilen dagi maitei sing hankro haiba khunei ba chejai chai ba amadi tang tere ke yukta maitei hotel amada mai thana ba honar magi matang da leram ba wafam sing ngasi kuki inpi Manipur amadi maitei society churchanpur gi lusing basing unaduna wari sanar ba matung da yana ba pokhre Paugi famsu pangtok tu nangasi Surachanpur ki tibung de leba kuki inpi Surachanpur office ta KSO amadi Meitei Society Surachanpur lusing sia unu famina duna wari sanaki baduda saru ya ke Meitei Society Surachanpur ge advisor Rajian Line na phongdo khibada ningsing bathok trum matam dagi Surachanpur da Meitei sing khunda dun lakpani apun ba khul masing na tara manga ni handak thok liba thokdo si kanglup masagi marakta yaikai thingai ba pamba miyoi kharna sinba saroni haina lawi phatra miyo sing chidok tun khwai digi hak pacherak pihaningi koki inpi Surachanpur gi General Secretary Daniel Gangte na phongdo khibada handak thok liba thokdo si khwai digi hena laibak thiba thokdok ni hiramas gi matang da keso amadi koki inpi na khwai digi kan mamong da condemn tawi amadi chenaba miyo sing matik chabadan di piba amadi kanglup masal nungsi chanan akiba yaudun laimina apel tawki wafam asi mipata kharna koki sing ijat so nana basataba tabak ni haina lawbuga loinena mausagum nungsi chanan laimina ba apel tawki koki inpi Surachanpur gi version atom haukibna yamna thazadaba mawongda sandorle pawsi manu mapal khaktana thijinbada aran bani haiba khamngamle hiramasida kuki khaktana tana atopa furki lup singsu karimata khanglamdre tholiba thawdo si kanglup masali marakta nungsidana ba sinba miyoi khara thonba thawdo ni haina lawi hiramasida senaba miyo sing thidol akan badani pinaba Meitei Society Surachanpur yauna warep laure Jai ke agi mamang di lemang lo jati sing nungsi channel hingminasi tonga sandok nangumsi amadi thajanaroi se hawa apel tawki thawdo si mari lena SP Surachanpur mangkhogin haukip na phongdorpada hadeki thawdo si kanglup masal nungsi channel leminaba pamda mi phato mi karan chathaba thabak ni haile lowi hiramas gi matang da Surachanpur PS na case ma lokatuna thijinba hore maidei taba area sing ngak sing akan masing thorang lokale asingo phataba paw ma sandokpada wakal tarwa kanglu masing lup sing bunsinduna samina basi apaba khongthang ni district asil leriba kanglu khudimana mahusa gumnuksi channel leminan wa apel torakle and I think it's
it deserves to be condemned by one and all. And the district administration is ready to tackle any eventualities. But I don't think any eventualities will occur from this because we are mature enough to understand that it's a silly thing to believe that one organization or one society or another will have enmity against it based on this. We have registered one FIR at the Chutanpur police station, and we are trying our best to book the culprits. We'll try our best, and we have also strengthened security arrangement within the town just to prevent in case any untoward incident happens. Kuki NP Manipur Jaumi Students Federation amadi Jaumi Council na hadak thokiba thongdo adubu yaning do phongdorli nungsi channel leminari bak fruit masel markda thoning da thongdo thokpa yaba sejai saiba amadi thabak satrakpa yaning de Churachanpur da mahusagum isilinau oibagi mari galoina puna nungsi channel hingmina warep lominar si hairi Palace compound leba posol colony de leba chai tararom surun pamasa mahaki mamana bagi mapana phubadagi Asopan nangki having matang the chenari banupadu quarter puturopada nupi miamna Sizim Infal is office mamangda Kongjang Changchen Kre Chenari banupadu Kairaudi Wedu Rahman Chahini Funi Taudosi matang the Konunaka nupi Kangluki Secretary Binona Fungdropada Rasid Khan Aribamna Wedu Rahman Gimasagati Suntominavani Manakari Sunatabahu Amadi Angang Siam Tina Puraki Taudosi matang the police complaint or Basuna Pasi Fadana Queen Lerakoni Haiki Kaguma masih kuat na pisa to wong mo dabo daga di mama ho di khoide sinabiro mali sagi lam chachapani sani da sagi madi mi matta thamadi ma hanjalan yang khot ka dawri to wada di masih ya di haiba ma kasulai to sahi ni fusu ba mana sahi taragi angang mo da ubar bese masih ya di haiba simatang di ma hoina Ketigau Kendrick Manung Channel Leba, Ketigau Awang Sabalaikai Manung Sanba Tabang Kong, Sabalaikai, Fogdong Naba Matangar Balambi Sida, Leba Ukuasi, Mamang Sayi October Tada, Sabalo Batani, Hungi Matung da Film Tina Kintakre, Masida quality maintain Amata Togana Tenavagaluna, contractor Matata Matic Saba Exxon Local View Haina, Sabalaikai Youth Development Association of Fongdorkli. How kiba me taruke yu angamada langzing asoba manata bom pokain kiba thawong yaning da phungdoktuna lamdamadong imusing asi langzing asoba well pamdo kan from chathakre langzing asoba women's welfare association sinop chathaki wakan from aduda mirak da bom pokain ganu amadi misam da kiba pon ganu haiba wai sing thetki wakan from aduda saru yakwin pimana pasoi langzing I thawdoki China loidringaida amuksu mi kungna tam from da bom pokain ba thawdosi yaning de karigidamak da bom pokain lamino haibadu mari lene basing da sengdok piru haiki Handak talamgi China badigi silent kunda yumai thabagi thangdok thokra matung da lup kharana communal loiba wafum phongdok leba silai activity haina saijang khulgi kunja kharana kunja singna phongdok le paugi mi phama da saru yakeba khulgi mera paibi madilu singba singna phongdok kibda thangdok thokra matung da mau sagum santi hanjalang honari serakta communal wahi wata sinaduna ahen wafum kaya phongdok pa haiba silai activity mau sagum nuksi channel lemina bhona bada miyam mateng pangbiu haiki yamna koi sauna bagi koi moida silent kunda changaga koi moigi village authority unajage wari sanage lamgi ngamkhaigi akoi pangkhai ama akoi khajage haidana akoi moida changjabani adana moina village authority ju unahande aduga aranba bisa kaya ama haijinduna phimuyet ba khulai pai ba haibasiti miyoi kharana injalaga akoi communal gi langnana ba mawongda hairapani haina lawningi masidi akoi masi sukya yaningde Alpine package drinking water bottle manung da fatwa polong kaya yorom badigi brand asi thingnana bathaw paikling haina deputy food safety commissioner T Brozen Rokha ban phungdokre ngasi medical director to pangthokpa pawmisu naba da mana wafum asi phungdokibini pawmisu naba da director in charge Dr Lokendro Susaruyaki T Brozen no makata na drinking water bottle si infal fum amadi leirubani bottle manung da fataba polong kaya yorom bathena ki brand asi luang sobam da leba any water solution and beverage na putokpani Food safety and standard economic sing in the na putopagi tamak sabsaba action local agani hairi lemhori ba Manipur gi praja miyamna haiba makal gi singa se sidan da na bagi dama mayang lu be makai dagi kai to ya bagi habido machi aina media kusina jagi Mamang general election dangnana ba sagolwan kendri manung da leiba salam laikai gi drain kaya quality control tawdana salambana khusing wi sing isau thole loinana lambi kaya ising thumle hairi
Masida Mari Lenabasina Yang Sinbu Haina Lam the Mandong News in ISTV News of Fungdorkli. Mamang Mikhal Nanaba drain Kaya Siang Ki Salam drain singing quality control Togdabana, Ninkai with the drain da ising Fazanati and Dre Masina Kuseng is out one many Masimatanga, Mari Lenabasan Ming Sambino drain as singing the Semjin view Amadi, Kuseng is out the Kanana Honabu Hairi. Amaromda Andro Kendri Manung Channel Riba Sangam the big Gram Panchayat Tonga from Singda Lambi Park Topa Marilena Drain Sing Pumjin Kibidigi, Nong Kazitang Tabada Gram Panchayat Siton Mopum Sing Sing Tumjin Rawaka, Mayuknare Hari, Mapabaduki Kunjamana Fundropa the Handak local Emelena Lambi Park Topa Marilena Drain Sing Pumjin Kibamdi, Lambi Mapal Taba, Lam Kayana, Yum Kayana Lam Kopsin Bakaya Topadigi, Nong Kazitang Tabada Sing Tumjin Mani, Marilena Visina Yang Sibina Miam the Teneva Wabasik on View Hari. Matai Mahatma Senaba Brazakesor Sanama May Traum de Power Police Remand Locre Nasi CZM Mission Purgi Court Brazakesor Putokle Habitab the Justice Demand Committee Against Brutal Killing of Nina Nalusingba Kangmuna Court Complex Ghetto Kongzang Sansinki Maraleba Mio Akan Badan DPU case Sita Tarukimanung the Lucinan about SAR Sitangat Pokaluna Special Court Amana while Pisar Chatagam behind a Dabi Tori. Lagdeba June Tara the Pangtoka the Riba Lake the Baram Samarendra Gitaram do Sabaningson Kumon Mausagum Manipur Manipuri Mapal the Paksana Pangtokani Miam Nangam Mating Pibiduna Kumon Tormasima Pumpan Buhaina Arambam Samarendra Trasna Fungurgli Manipura Nupigi Jet Mangan Ba Hat Pamadi Morel Mantra with Togdo in a Toxilak Padagi Naktong Napapandam da Nasi MSF Desama the Organization for Indian Crime Against Women the Kusam the Restaurant Kaya Drive Sata the Neum Chumdana Ponaba Pakang Sabi Kulom Pagalaga Apapa Pokta Pikre Hari Drive Adu Kanchipur Line the Leba Restaurant Marie Cabin Tamba Amadi Neum Chumdavida Amata Ton Cray Sangai Pro the Labor Restaurant Nama Drive Satabada Loop Ohungi volunteers in the restaurant Mapuga Chowna Kanas and Abatoki Hari Tungda Lamdamuki Mera Pibis and Mating Palakimadi Highway in the restaurant manager police Sinakre Kongzanga Sigamari Lena Loop Ohumasina Nupising Eject Kananaba Drive Simakata Kigani Restaurant Namadi Cafe Hanglibus Sinat Neum Chunahambinaba Apel Torokli Lamdam Sri Maya Kaba Chinjak Maru from the Mutanaba Madi Tinjang Kaijang the Bakunayama Oinabagi the Mark Kadana Sangsilak Kongzang is Sero Moinangarang Numida and Puntarum Tabada, Kada Bisnupu District Committee in SP Guli Chawamioni, Guli, Kunipal Konana Fari Hari, Paramis Nadudi Muhammad Nasir Khan, Bisnupu Ward number 2, Muslim Laikai, Amadilakai, Smakagi Muhammad Adat Khani, Makweni, Bisnupur, Bazar, Fionba, Dukan Pamba, Rovani Koba, Kamai Koba Amada Guli, Pina Bonang at the Father Penny, Makweni among the Kadana Fakromioni, Para Polangolina Bisnupu Police Sinacre. Thasiga Humda Mamtas Kobi, Pima Chinganingai, Ubamong the Siki Batodo, Gimatang, the same Kibaze, Sing a seat of Bal, Fogel come to Holamiang from Pantolomatung, Warip Mapal Locre. Warip Singadumanunda Marale, Mary Father than DPU, Todo Simatang, the Simness of the Memorandum, Pisinba, Hybridising Bayauri, Loina Zesi, a cinemisi, a Sigamarina, Nasifawa, Chena, Mary Fabangam the Babu, a Kanmamong the Yaning the Fongdor Nasinamidang Puntarelom Tamatam, the Security Kuna Leriba. Police headquarters की मायूं नबा न्यूज़ सेक्रेटरीट मना के स्टेट बैंक की गेट बूम याव मानबा अंगांग बखाव में लेरम दिमियाम पाखन नरुडे खुदा का दूधा लंबी थिंजिंदरा थियुम की तबक सटे की हुई सिनेदुना थिजिंबदा फिरोल अमदी डॉक्टर यंग विचे सांग याव बेग अमा वैरम की लमगी वाहौ दहंदक साइलेंट खुलदा युम मई थाब की तौदोक थोकी बसी यामना चुमदब थौनी चे नबो वफम थिदोक मिनदर वारिसिन पुरक नबो नेसी हिरमस की मतांग द गवर्नमेंट मतम चाना मियंग संगनिंग हाइना चिंगतम यूनाइटेड वुमेन्स एसोसिएशन ना हाइरी थास की तरुके अयुक पुंग तरे मखाइरोम ताबद थवाल डिस्ट्रिक्ट पुलिस ना वांगू लमखाइदगी फारे हारिबा ओइनाम समानंद एलियस कावबा पोपो याइमा तोकपसिंग सरी कोंजिल अमसुंग थास की तरे तपियावी डिफेंस विंग ना थाद्रोप चेरोल अमदा तांग अमदा 1/11 गुरखा राइफल्स अमदी कुंतरेसुबा एआर की अपुनबा कुपु अमना फारे हारिबा अमित कुमार कक्सिंग हाउसिंग ना चुरचानपुर की लोकलाई फाइ विलेज लेबा मेएनसी आरपीएफ अमदी मसिग लानमी पीएलए का करिंग महिरम अमतदा मरी लेने हाइना आरपीएफ की डिपार्टमेंट ऑफ पब्लिसिटी बंकिंग की चेरोल अमना सेंगदोरक्ले चांदेल आर्मी आउटपोस्ट लेरिबा सरेंडरी सिंबु खोंगजोमदा लेबा 15 सुबा एआर के पोसा थमजिनबगी दमक संगसिलकलिबा थोंग यानिंग फोंदोक्तुनगा सेसु खोंगजोम सर्कल की मैरा पाइबिसिंग खोंगजोम की अकोब रैली चटखरे रैली दु थोंग अदु पेनदबा अमदी यानिंग खोलाव कया लाउखी सरुक याखबी मैरा पाइबी अमना खोंगजोम की सेंगलफुम असिदा सरेंडरी सिंग थमजिनबा होनरिबा सरकार की फिरेप होंदोपियु नत्रबदि मखल कया की खोंगजोम संगसिनगनी हाइबन सिंग वफुंग कया फोंदोरखी
Manipuri lariba college singa award apasing mention biu haina mahiroi lup singa education minister da memorandum pisin kre hiram masigi matang ng CGP college da pangtho pa pawgim formum da college mahiroi singi coordination committee biu singa fongdorok pada ngasi pisin ba memorandum aduda demand taramapal yawi demand singa dugi manung da college singa regular principal hapa nupa nupi gi tungan ba toilet saba library facility ning tida thamba haibin singa yauri demand singa si thaski kunithoi faw mang da pitok drabadi exam boycott tawo yauna khongjang kya sangsilgani hairi Ethno Heritage Council Herikon gi mapok kumon tharong mari lenana ahumlak suba tomtin khudol sai sigoina khongjom lal saithaba isagi saichakba saichak pising da piragani hairi hiramaski matang da Herikon gi office da Herikon gi pangthokpa pawgim famam da council asigi president mutum suramani na phongdokhibda selo ina lupa lising manga amade citation yawba award asi mawang sai singda wari liba masung khunung isai da pikrabani khongjom parbasi miyamda maribak ningbu wakhal phon mangamba amade athawba singbu saitaba isai sing oibina sai si oina lamasida award pina warep lawani art form asibu hen chawkhanaba dance academy gi syllabus yahoning haiki government su haiba khongjom nan su thai sei se khongjom parbase masibu sei bising sta puling thawatpa adu makoi gi kona jariba koina jariba se masigi mateng khra pangdina na ba adu World Red Cross Day gi thorom Indian Red Cross Society Manipur branch asu sindrungasi MG Avenue da laiba branch asigi conference hall da pangthukre tharomasi da society asigi secretary Dr. Professor Dr. Y. Mohan amadi society ki treasurer Narendra Ningomon tharoma pusingoi ki tharong sarugamoina malenggo ina Red Cross hogdolamba Henry Dunan ki photo da laisu katunai kai khunda utki tharong mari lena Narendra Ningombana Together for Humanity Haibasida Sugaina Takuloina Society Sina Hauzik Power the Manipuri Miyam with the Mukatauki but Tarum Singh Tamki Secretary Dr. Y. Mohena Handak Delhi the Pangtoki Indian Red Cross Society Zaren body from the Manipur in a conflict area Oibana Lukrabising the Sale Amadi Portki or Mating Pangbina Bamadi Chingi Manung Hanjin from the Leba Nama Sorbusing the Mug Artificial Limsing Pibinaba International Committee for Red Cross Fongduk Lamba Matamda Tabakto Tokani Habit Hazab Pirakle Loinana detailed project report Pirakaba Kangla Poloina Lissangani Tara Maridagi Tabakto Tokani Habit Hazab Piraki Manamakata Arduna National Rural Health Nisangi Pakalaba Tabaktorum Sing Yangsin Bada Red Cross volunteer Amam Suyahonaba dising that J Iragani Haina Health Minister Gulam Nabi Ajana Fongdoroki Wafum Su Tamke Nokpa deko nomina se haina mingtholba fagi paringi video CD Islam lining book karemnaba amadi singnaba saru yawi haibidamak all Manipur Muslim students organization na pawgim famam pangtukna makata ra yorma thinglaina lauthukre ngase hatada leba organization asi office ta pangtukpa pawgim famaduda President MD Farid Khan phongdokibida video film sida yawriba asoiba singnamil humding manungda semdokadabani organization asin lokaleba khongtang asi apunba saktamda ikaiba pidanamni haiki Video film ki director Kanta Yengkhom Chana Miyamgi Nungaina Budama film Sinam Kibani Atamna drama Matabu Singnage Haidino Putoki film Nati Haina Sengdoki Tungda film Madugi CD Coffee Sing Organization Gi Volunteers Sing Namai Thaduna Protest Tauki Thasiki Tareta Chandel District Ki Mornofai Khulgi Chingolda Naihar Kilong Kaubinupi Mahar Kibetaudo Adu friends na kan yaning de fongdrogli nupi duma puroba bizoi na hat po igani haina ngangna ribasiki chamam nan bakong na ba marale me sing fadu no dandi phim thoi Manipur da mian cha sing lelam da masiki chanura sing lor matung da hat pa masung hat na ba honam gi thaudok tarai na lofum thokte misi asibu pori lemon baira pai apun Manipur amadi all Manipur Women Voluntary Association amovana su yaning de fongdrogli Yumnam Radesam Iba Krishna Lila Haina Mington Balari among us see Honour Batung and Wankai Katel Sangbi multi-purpose community holder Fongkre Larik Fong with Romasida citing Lamda Tawaya Wamadimasana Vekara Yaki Nipuma to Suba All Manipur Sumang Lila Festival Gasinini Sanbanumita Tongan Nupi Lila Kanglup Ki play a new cre Manipur State Kalai Kadam Sinunai Boya Masumang La Sanglan Satariba Festival Asingasi Ahan Basoda Wang Thonbi Macha Women Welfare Association Gi Poiring Tawan Tabo Utki Anis Basoda Women's Cultural Center Irom Majrao Gi Tangkul Saram Pakangba Miam the Kudul Tomki Ahan Balilage Eba W Mem Tombi Director na CS Iboto Mini Tangkul Saram Pakang Mugi Ebana E Bir Kumarni Director na Anan Sandhyani Mamang Thagi Taragi Numidang Atheng Bada Hairok Police Outpost ki Second OC Premjit na Hairok ki Ben Party Phukiba Thaudokpu Government April Tang Kunmari Fau Manung Action Logani Haibi Thaza Pikraga
ngasi phaw tumina lesson ru yaning do phungdok ngasi hairok ta miam gi rally chatre hiram ski matang da phom pham duna pen da wafum kya phungdok naki mi pham loi manung da hairok ta makal mati gari sangan ki de tungda CM deputy CM amadi SP Thawal gi PG mai thaki Poor and backward people have a chimda Manipur Muslim Welfare Organization da mamang saidigi hona quality education porokna ba sangsilaki ba khongjang saroka moina minutong government Faiza Junior High School fibam jengsin bada award apana leramba thengnare organization asina tokpa cherol amada school asida mahiro chani taramathoi lerbasu award pa kya leri school authorities in award passing yang sinana amadi uniform fawu pangandaba asigi matang da complaint toroki asigumba award passing asi mari lenaba singna thubade yang sinbiu haina appeal tori hozik sanabagi paw mulawisi Manipur Master Athletic Association sin Kumalapa Men Stadium da ngasidigi kuntrani thoirak suba state level Master Athletic mid hokre tongan event singda ahanba position ta krapsing adudi nupagi meter chamagi lamjal da chai nipugi matakta AS Prem Kumar chai nifu manga gi matakta Ajit Singh yankai manga gi matakta Motilal humpu gi matakta Soba humpu manga gi matakta MD Mahmudin humudra gi matakta Kelen Chongtam no pigi meter chamagilam jal sai ni fumanga gi matakta TS Lata Devi humpumanga gi humpu gi matakta Manbi Devi humpumanga gi matakta ke Sama Devi humudra gi matakta TS Banu humudra manga gi matakta Bimola marfu gi matakta Sanan bi aduga Haizam da su ke Sama Devi na an position ta kre Manipur Cycling Association sinduna tha sigi tara mapal lagi waggai awanglekai da first governors cup state level road cycling championship pangthologani haina Association asigi General Secretary Bikramjit na phungdokre Kumalnapak Cycle Velodrome da pangthokiba pawin fumam da Bikramjit na makha tarduna sahi sigi December marida Track National Cycling Championship pangthologani haiba wafam su thamki All India Karate Federation sinduna New Delhi da thasi humdegi manga phaw pangthokiba Sitorio Kite Asian Cup Karate Championship da sub junior gi category da gold medal fanglaba Khangembam Eliana bungasi hawa marak angom lekai da Panthoibi apunba samaj yaifal kanglona okre housing asino magai ngasagi pau ICR lampel pati fangba pau gi matung nasi khwaidi saba degree Celsius kunmari dasmik ani khwaidi ingba degree Celsius tara tare dasmik tare nungsiti yaw sim manigli chang ek chada ruda taru nungtil chada marifu nongjugi chang tara manga dasmik tare millimeter ni housing aro bida maru pau amona handak chahide ge horga amuko amadi yu sem punsindra jun tara nepal gi ningsing thorom pangtholagani Nongpo Kaithel Manbidi from Kangdar Manki Mami Sina Fangle Amasung Sarkari Lake Polum Kaya Digi go down the Ledamdre. How's it going in the ISTV News Matan Solution Jere, Ming Tabi Pumpona, Kurumjari?